Sigi ahum da thoki balai bakti bathogdo asi lengak asigi security amadi intelligence ke ason balai khibenani haina Chief Minister N Biren na phongdokre. Manipur da internet ban tawbana work from home da leiba IT professional kaya jobless oire lengak na internet facility PBO haina all Manipur remote working professionals na demand tawrakli. Amasung Nongbram Khungi Miyam Ana Ayeki Khudongchadaba Mayok Naringai Cheraktai Indian Army gi ka henba thawong na hena mi pai pokhale haina Khunja Singh na phongdorakli.